Arambai Tenggol ki Army Chief Asem Kanan Phakhibagi Marik Chumba Wapham mathang tha July 9 Phaobagi manungda Pikhatlaknaba High Court of Manipur na mari leinaba shingda Khanghankhre haina Senior Advocate Khaidem Mani na phongdorakli hauzik oirekli ba Manipuri fiba masiga mari leinana loklaw bungda leiba Senior Advocate Khaidem Mani ki yumda ngasi TOMTV ka akhanina unaba amada wapham ase mahakna phongdorakibane unaba aduda Khaidem Mani na hai haukiba tang taret ke numidang da Asem Kanan security force na Fakhi mahakari karamba case ka mari leina faribano haibagi matangda yumgi miyai singda arrest memo na chingba amata piramkide logi wangwada chatakiba mipamipun adugi mayokta Asem Kanan ge loinabi Asem Gunina petitioner oiraga High Court of Manipur da writ petition ama file tokhi madugi respondent na Manipur ge Chief Secretary Imphal West District Police ke SP Imphal Police Station ge OC amadi CBI na oire hairiba writ petition adugi motion hearing gidama mahak masana luchinglaga advocate maihobam Rakesh amsung advocate Kaisham Chingkhaina mating panglaga High Court of Manipur ge Chief Justice Campia Somersetter amsung Justice A Bimol ge division bench tanga se move tokhi jataki be hearing aduda Asem Kanan Phakhiba matamda imung manuge miyoi singda kari maram ge faribano haibana chingba amata khanghal lamba tawdana official oidaba mongda phakibane Jataki Bathung Adu BNSS ke Section 47 amasung Section 48 Khonggoi Nabani Haiba Wapham Singh Division Bench Aduda Pukhatki Loinana Hiram Masig Matangda Mari leinaba Authority na Paukum Pifam Thoi Haiba Wapham Su Thangatki Court na Nakal Animaki Wapham Taraba Matungda Mathang July ke Tang Nepal Phaobagi manungda Asem Kanan Phakhibagi Chapchaba Mari Makhong Khanghankhre respondent Singda notice issue tokre haina Khaidem Mani na makhataki Arambai Tenggol gi maroi balu shingba ama Asem Kanan kauba ama marang nahan tang tarit ki midang da police sing na Phakhiba kona di CBI na phare hairaga gawati da pugi Phakhibagi resme mo supiram batawdaba aduga ain gu oiba mongda magi yomda ningthi jona taaga sigma ke samuge marilin na phawani punbani haiba nataba da tawgiba sina maram oidana magi nupi guni debina petitioner waraga High Court ta narang kesama file towi hairiba kesama habeas corpus ki kesama file toba asigi motion che asiba anuba lakpa Chief Justice of the High Court of Manipur, Justice A. Bimol Singh Anigi Division Bench na tai ngaiba July 9 da karin chuti gi matung da haitare asida magi response ma Phakhibagi maram aduga FIR na chingba punam asi khangala kadabani haidana notice issue tawre